Cancer naba miyoising na mapalam da chatuna laying bagi mahutta Manipur da laiba Karkinos Hospital da selka hena changhandana laying biyo mapalam da laiba facility sing Karkinos Hospital da sulaire haina Karkinos Hospital ge Medical Superintendent Dr. Yengkhom Indiborna Fongdokre World Cancer Day ga mari laina na pangthokpa paugi mifam amada Dr. Indiborna makha taraduna Karkinos Hospital ase Reliance Company na Lausin Kraba Hospital amane state asida amadi North State sing laiba anaba singbo ahongba mamalda laying pathap chathanaba pandam thamli anaba ama laiba matamda cancer oiramba yai haiduna chingnaba lairagade madu lotsillaga thambigano narakliba potsak adu karino haibasi Dr. Singatana duna khangdoknaba hotnaminasi cancer asi matam chana laying labadi kanbangambagi oithokpa lai haikhe mapalamda cancer laying bada piriba khudong sing asi hospital asida su fangle haiba wafam doctor asina thamladuna hospital asida chahi khudingi anaba lising amaga chamnga dagi chatruklom lakli hairiba anaba sing asi lainga ke hospital khaktada laying bangam dabana Karkinos Hospital na so Karkinos Hospital ga khudsam naduna ana laying kaya chathari haike World Cancer Day numit ka mari laina na Karkinos Hospital na free medical camp amasu pangthokhi free medical camp adu da tongan tongan ba miyoi kaya na laktuna laying bagi khudong chaba lauke Cancer lying but the changi financial cost lie of a patient I am young bungam dadana, lying bungam dadana, adegi, Mapan the Salaga Pasayam Tingdana, later Ayamba, adegi, lying bungam dadana, Sikiba, no Itabayam Niawi, Kogi, Karkinos, Hypersic, Reliance Company, Loxan Grabani, Makoina Pasa, Hadabiraga, Manipur Gomendagi, Makai Degisu, Mateng Pibiraga, Makoina Patient Singbu, Yamna, Yam Ahomba Mamal, Heidi, affordable cost, adegi, Akogi Yamna simulation, adegi, surgery, the Hisu expertise. Anova surgical technique season aduna akoina patient singda yamna hongba yamna affordable oiba mamanda yamna akoigi sophisticated oiba khwaidagi phaba treatment quality care ase akoina pizari